ꯇꯝꯕ ꯉꯝꯗꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅꯤ ꯌꯦꯡꯅꯕ ꯑꯣꯏꯔꯝꯕꯗꯒꯤ ꯊꯃꯣꯏ ꯇꯤꯟꯅꯔꯨꯗꯨꯅ ꯃꯔꯨꯞ ꯑꯣꯏꯔꯛꯄ ꯃꯔꯨꯞ ꯑꯣꯏꯔꯝꯕ ꯀꯌꯥꯅ ꯌꯦꯛꯅꯕ ꯑꯣꯏꯔꯛꯈꯤꯕ ꯑꯅꯧꯕ ꯊꯧꯗꯣꯛ ꯑꯅꯧꯕ ꯋꯥꯔꯤ ꯅꯠꯇꯦ ꯑꯃꯨꯛꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯔꯨꯞꯅꯤꯗꯤ ꯍꯥꯏꯔꯒ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯗꯧꯕꯒꯤ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯕ ꯀꯌꯥ ꯑꯁꯨꯝꯅꯅꯤ ꯍꯤꯡꯅꯔꯤꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯗꯣꯟꯒꯦꯟ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯔꯝꯂꯕ ꯃꯇꯨꯡ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯌꯥꯍꯧ ꯉꯟꯕ ꯎꯆꯦꯛꯁꯤꯡꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯇꯨꯝꯕ ꯀꯥꯏꯗꯨꯅ ꯃꯤꯀꯞ ꯊꯣꯛꯅꯔꯛꯏ ꯅꯨꯡꯇꯤꯒꯤ ꯃꯇꯧꯒꯨꯝ ꯃꯁꯥ ꯃꯁꯥꯒꯤ ꯕ꯭ꯔꯁ ꯄꯥꯏꯗꯨꯅ ꯂꯧꯇꯥꯡ ꯁꯪꯒꯤ ꯈꯥ ꯅꯣꯡꯄꯣꯛ ꯑꯣꯏꯔꯞ ꯍꯧꯔꯤꯕ ꯇꯔꯨ ꯇꯔꯨ ꯁꯦꯡꯗꯣꯛꯂꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯈꯣꯡꯗ ꯂꯥꯛꯇꯨꯅ ꯃꯆꯤꯟ ꯃꯌꯥ ꯃꯃꯥꯏ ꯃꯃꯤꯠ ꯁꯦꯡꯗꯣꯛꯅꯩ ꯎꯆꯦꯛꯁꯤꯡꯅ ꯍꯩꯅꯧ ꯄꯥꯝꯕꯤꯒꯤ ꯃꯁꯥ ꯃꯔꯦꯡꯁꯤꯡꯗꯨꯗ ꯄꯥꯏꯗꯨꯅ ꯇꯤꯟ ꯀꯥꯡ ꯐꯥꯗꯨꯅ ꯆꯥꯕ ꯍꯣꯠꯅꯩ ꯗꯣꯟꯒꯦꯟ ꯂꯩꯔꯤꯕ ꯎꯆꯦꯛꯁꯤꯡꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯗꯣꯟ ꯉꯔꯥꯡ ꯆꯦꯡ ꯂꯩꯈꯤꯗꯦ ꯍꯥꯏꯕ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯉꯔꯥꯡ ꯆꯦꯡ ꯂꯩꯈꯤꯗꯕꯅꯤꯅꯦ ꯚꯥꯏ ꯆꯦꯡ ꯂꯧꯍꯧꯔꯨꯗꯕ ꯌꯥꯔꯣꯏꯅꯦ ꯍꯣꯏꯗꯣ ꯆꯠꯁꯤ ꯈꯔ ꯂꯧꯍꯧꯔꯨꯁꯤ ꯑꯗꯣ ꯉꯁꯤ ꯑꯌꯨꯛꯀꯤ ꯆꯥꯛꯇꯤ ꯌꯨꯝꯗ ꯑꯗꯨꯝ ꯆꯥꯅꯔꯛꯑꯁꯤꯗꯅ ꯍꯣꯏꯒꯦ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ ꯑꯗꯣ ꯌꯥꯝꯅꯗꯤ ꯊꯦꯡꯂꯛꯀꯨꯝꯁꯤꯀꯣ ꯑꯅꯤꯗꯣ ꯌꯨꯝꯗ ꯆꯠꯅꯕ ꯂꯣꯏꯁꯤꯟꯅꯩ ꯂꯧꯇꯥꯡ ꯁꯪꯗꯨꯗꯒꯤ ꯀꯔꯤꯕꯨ ꯄꯨꯅꯤꯒꯦ ꯑꯗꯨꯅ ꯀꯨꯏꯅꯗꯦ ꯒꯦꯟ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯦ ꯗꯣꯟꯁꯨ ꯀꯥꯈꯠꯈ꯭ꯔꯦ ꯑꯅꯤꯗꯣ ꯐꯥꯝꯗꯒꯤ ꯊꯣꯔꯛꯂꯦ ꯀꯤꯂꯣꯃꯤꯇꯔ 4-5ꯃꯨꯛꯇꯅꯤ ꯂꯥꯞꯅꯔꯤꯕ ꯀꯨꯏꯅ ꯆꯪꯕ ꯃꯇꯝ ꯅꯠꯇꯦ ꯌꯨꯝ ꯌꯧꯔꯛꯈꯤꯕ ꯈꯪꯍꯧꯗꯦ ꯒꯦꯟ ꯗꯣꯟꯕꯨ ꯊꯥꯗꯔꯝꯃꯤ ꯒꯥꯔꯤꯗꯤ ꯗꯣꯟꯒꯤ ꯒꯥꯔꯤꯅꯤ ꯗꯣꯟ ꯚꯥꯏ ꯒꯥꯔꯤꯁꯦ ꯑꯩ ꯄꯨꯈꯤꯒꯦ ꯍꯣꯔꯦꯟ ꯄꯨꯟꯅ ꯆꯠꯀꯗꯧꯕꯅꯤꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯝꯃꯣ ꯊꯦꯡꯂꯛꯀꯅꯨꯀꯣ ꯖꯤꯟꯇꯥ ꯗꯣꯟꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯗꯣꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯩꯔꯝꯕꯅꯤ ꯖꯤꯟꯇꯥ ꯗꯣꯟ ꯈꯣꯏ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯇꯥꯕꯗꯨꯗ ꯆꯦꯟꯊꯣꯔꯛꯏ ꯗꯣꯟꯒꯦꯟ ꯂꯩꯊꯣꯔꯛꯄꯗ ꯖꯤꯟꯇꯥ ꯆꯦꯟꯊꯣꯔꯛꯄꯗꯨ ꯎꯔꯝꯃꯤ ꯗꯥꯗꯣꯟ ꯑꯩꯁꯨ ꯐꯥꯝꯗ ꯂꯥꯛꯀꯦꯅ ꯅꯣꯏꯗ ꯂꯥꯛꯑꯝꯃꯤꯅꯦ ꯅꯣꯏꯅ ꯐꯥꯝꯗꯨꯗ ꯂꯩꯕꯅꯤꯅ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯕꯖꯥꯠꯅꯣ ꯍꯪꯉꯨꯒꯦꯅ ꯂꯥꯛꯀꯦ ꯇꯧꯔꯝꯕꯅꯤ ꯗꯣꯟ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯈꯜꯂꯨꯔꯤꯕꯗꯨꯒ ꯖꯤꯟꯇꯥꯅ ꯉꯟꯇꯥꯅ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯏ ꯅꯪꯗꯤ ꯌꯥꯝ ꯉꯟꯅ ꯀꯃꯥꯏꯅ ꯆꯦꯡ ꯂꯣꯏꯈ꯭ꯔꯦꯅ ꯂꯧꯔꯨꯁꯦꯅ ꯂꯥꯛꯄꯅꯦ ꯒꯦꯟ ꯃꯔꯛ ꯊꯜꯂꯛꯏ ꯉꯟꯅ ꯍꯥꯏꯔꯝꯕꯗꯣ ꯊꯦꯡꯅꯁꯨ ꯌꯥꯔꯝꯂꯅꯤꯅꯦ ꯑꯁꯤ ꯑꯣꯏꯔꯗꯤ ꯒꯦꯟꯒꯤ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤ ꯊꯧꯈ꯭ꯔꯦ ꯒꯦꯟꯒꯤ ꯋꯥꯍꯩꯗꯨꯒꯤ ꯑꯥꯔꯊ ꯈꯪꯗ ꯖꯤꯟꯇꯥꯅ ꯍꯪꯂꯛꯏ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯔꯝꯃꯤꯁꯤꯅ ꯗꯣꯟ ꯇꯞꯂꯞꯅ ꯈꯨꯝꯂꯛꯏ ꯑꯩꯅ ꯉꯟꯅ ꯍꯟꯈꯤꯁꯦ ꯍꯥꯏꯕꯒꯤꯅꯦ ꯖꯤꯟꯇꯥ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ ꯖꯤꯟꯇꯥ ꯗꯣꯟꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯗꯨ ꯎꯔꯒ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯖꯩ ꯂꯣꯟꯅ ꯂꯣꯟꯅꯁꯨ ꯌꯦꯡꯖꯩ ꯈꯟꯖꯩ ꯋꯥꯈꯜꯗ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯆꯤꯡ ꯂꯦꯝꯅ ꯍꯤꯡꯒꯗꯧꯕꯅꯤ ꯗꯣꯟ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯐꯃꯨꯡꯗꯨꯗ ꯐꯝꯊꯩ ꯖꯤꯟꯇꯥꯁꯨ ꯃꯅꯥꯛꯇꯨꯗ ꯐꯝꯂꯛꯏ ꯖꯤꯟꯇꯥ ꯅꯪꯕꯨ ꯌꯨꯝꯗ ꯂꯩꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯔꯥꯡ ꯂꯥꯛꯄꯅꯤ ꯅꯨꯃꯤꯠ 5ꯅꯤ ꯂꯩꯈꯤꯒꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯐꯥꯝ ꯌꯦꯡꯁꯤꯟꯕ ꯌꯥꯎꯗꯣꯏꯅꯤ ꯈꯪꯗꯦ ꯖꯤꯟꯇꯥ ꯄꯩꯁꯥ ꯈꯔ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯉꯥꯗꯪ ꯌꯣꯛꯄꯁꯦ ꯂꯣꯡ ꯇꯥꯔꯝ ꯄ꯭ꯂꯥꯟ ꯑꯣꯏꯕꯅꯤꯅ ꯈꯨꯠꯇ ꯄꯩꯁꯥ ꯑꯃꯠꯇ ꯄꯥꯏꯕ ꯉꯝꯗꯦ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ
ꯖꯤꯟꯇꯥ ꯇꯞꯅ ꯃꯔꯛ ꯊꯠꯂꯛꯏ꯫ ꯑꯗꯣ ꯀꯔꯤ ꯇꯧꯅꯤꯡꯉꯤꯅꯣ? ꯋꯥꯍꯩꯁꯤ ꯍꯥꯏꯗꯨꯅ ꯗꯣꯟꯕꯨ ꯌꯦꯡꯂꯛꯏ꯫ ꯂꯩꯄꯥꯛ ꯈꯣꯠꯄꯒꯤ ꯈꯨꯖꯤꯟꯁꯤꯡꯗꯣ ꯋꯥꯏꯈꯨꯃꯤꯠ ꯁꯥꯡꯅ ꯍꯤꯒꯠꯂꯤꯕꯗꯣ ꯎꯕꯗ ꯖꯤꯟꯇꯥ ꯊꯃꯣꯏ ꯁꯣꯛꯅ ꯇꯥꯞ ꯄꯥꯏꯔꯛꯏ꯫ ꯑꯦ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯗꯥꯗꯣꯟ, ꯀꯩꯗꯧꯔꯨꯕꯒꯤꯅꯣꯕ? ꯑꯣ, ꯁꯤꯗꯤ ꯂꯣꯏꯅ ꯀꯥꯏꯔꯦ꯫ ꯅꯪ ꯐꯥꯝꯒ ꯑꯝꯇ ꯆꯠꯄꯤꯔꯨꯅꯨ ꯗꯥꯗꯣꯟ, ꯅꯈꯨꯠ ꯅꯁꯥ ꯂꯣꯏꯅ ꯃꯩ ꯆꯠꯂꯦ ꯇꯧꯔꯤꯁꯤ꯫ ꯐꯥꯝꯗꯣ ꯑꯩ ꯆꯠꯇ꯭ꯔꯗꯤ ꯂꯣꯏꯔꯦꯅꯦ, ꯌꯦꯟ ꯈꯔ ꯑꯗꯨꯝ ꯂꯣꯏꯅꯤꯡꯉꯤꯕꯅꯤ꯫ ꯗꯣꯟꯒꯤ ꯃꯩ ꯆꯠꯂꯕ ꯈꯨꯠꯁꯥꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯌꯥꯔꯣꯏ, ꯆꯠꯂꯨꯔꯅꯨꯕ꯫ ꯗꯣꯟ ꯖꯤꯟꯇꯥꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯛꯀꯗ꯭ꯔꯥ ꯈꯜꯂꯨꯔꯒ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯛꯏ꯫ ꯑꯩꯅꯗꯤ ꯌꯦꯟꯗ ꯅꯪꯉꯣꯟꯗꯒꯤ ꯄꯩꯁꯥ ꯈꯔ ꯍꯪꯂꯒ ꯌꯦꯟ ꯂꯣꯏꯁꯤ ꯍꯥꯏꯅ ꯌꯥꯅꯕ ꯁꯤꯟꯒꯦ ꯍꯥꯏꯈ꯭ꯔꯦ꯫ ꯗꯣꯟ ꯃꯊꯟꯇ ꯏꯀꯥꯏ ꯈꯥꯡꯖꯕꯒꯤ ꯃꯇꯧꯒ ꯂꯣꯏꯅꯅ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯖꯤꯟꯇꯥ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯇꯧꯗ ꯌꯥꯗꯕ ꯊꯕꯛꯇꯨꯗꯤ ꯇꯧꯕ ꯇꯥꯔꯦꯗꯅ꯫ ꯑꯩꯅ ꯁꯥꯎꯅꯤꯡꯂꯤꯗꯤ ꯑꯩ ꯂꯩꯅ ꯅꯪꯅ ꯍꯤꯡꯖꯕꯒꯤ ꯃꯔꯝꯗ ꯄꯣꯠꯂꯨꯝ ꯌꯥꯝꯅ ꯄꯨꯖꯅꯤꯡꯕ ꯃꯥꯟꯖꯕꯗꯣ, ꯑꯗꯨꯗꯅꯤ ꯑꯩꯅ ꯄ꯭ꯔꯣꯛ ꯆꯥꯛꯏꯁꯤꯅ꯫ ꯗꯣꯟ ꯉꯟꯇꯥꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯉꯥꯡꯂꯤꯕꯗꯨ ꯇꯥꯅ ꯗꯣꯟ ꯘꯔꯤ ꯌꯦꯡꯉꯤ꯫ ꯑꯌꯨꯛ ꯄꯨꯡ 7:30 ꯇꯥꯔꯝꯃꯤ꯫ ꯃꯊꯟꯇ ꯈꯜꯂꯤ, ꯑꯁ, ꯆꯥꯛꯄꯥꯎ ꯏꯔꯥꯛ ꯂꯥꯛꯇꯦꯗ, ꯏꯃꯥ ꯍꯣꯏꯗꯨꯕꯨ ꯊꯣꯡꯗ꯭ꯔꯤꯕ ꯖꯥꯠꯂꯥ? ꯅꯍꯥꯟ ꯃꯈꯩꯗꯤ ꯐꯥꯝꯗ ꯉꯟꯅ ꯆꯥꯕꯅꯤ꯫ ꯑꯁ, ꯆꯥꯛ ꯑꯃꯠꯇ ꯂꯣꯟꯗ꯭ꯔꯕ ꯖꯥꯠꯂꯥ ꯈꯪꯗꯦ ꯇꯧꯔꯤꯁꯤ꯫ ꯏꯃꯥꯗꯨꯅ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯑꯩꯅ ꯂꯥꯛꯄꯗꯁꯨ ꯂꯩꯔꯝꯗꯦ꯫ ꯏꯕꯦꯝꯃꯗꯤ ꯉꯁꯥꯏ ꯍꯥꯏꯐꯦꯠ ꯎꯈꯤꯕꯅꯤ꯫ ꯆꯥꯛꯁꯪꯗ ꯀꯔꯤ ꯂꯩꯕꯅꯣ ꯌꯦꯡꯂꯨꯕꯅ ꯐꯅꯤ ꯈꯟꯗꯨꯅ ꯗꯣꯟ ꯁ꯭ꯇꯤꯛꯇꯨ ꯁꯧꯒꯠꯅꯕ ꯇꯧꯏ꯫ ꯖꯤꯟꯇꯥ ꯗꯣꯟꯒꯤ ꯃꯇꯧꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯑꯦ, ꯀꯩꯗꯧꯔꯒꯦ? ꯍꯣ, ꯄꯨꯛꯁꯦ ꯀꯔꯤꯃꯠꯇ ꯌꯥꯎꯖꯗ꯭ꯔꯤꯕꯗꯣ꯫ ꯑꯩꯈꯣꯏꯅ ꯍꯜꯂꯛꯏꯕꯁꯤꯅ ꯆꯦꯡ ꯂꯩꯇꯕꯒꯤ ꯂꯧꯕ ꯂꯥꯛꯆꯔꯤꯕ꯫ ꯑꯣ, ꯑꯩꯗꯤ ꯊꯣꯏꯅ ꯈꯜꯂꯨꯗꯦ ꯍꯥꯏꯕ꯫ ꯏꯁ, ꯃꯤꯅ ꯄꯨꯛ ꯂꯥꯝꯃꯤ ꯍꯥꯏꯔꯒ ꯅꯪꯅ ꯅꯣꯏꯕ? ꯗꯣꯟꯒꯤ ꯃꯆꯟꯅꯨꯄꯤ ꯏꯕꯦꯝꯃꯗꯤ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯪꯅꯕ ꯀꯥꯗꯒꯤ ꯍꯥꯏꯔꯛꯏ꯫ ꯇꯃꯣꯆꯥ, ꯑꯩ ꯁꯤꯗ ꯂꯩꯌꯦ꯫ ꯑꯣ, ꯆꯥ ꯅꯨꯡꯒ ꯑꯃꯠꯇ ꯂꯣꯟꯗ꯭ꯔꯕꯣ? ꯂꯣꯟꯗ꯭ꯔꯤ, ꯆꯥꯛ ꯑꯣꯏꯅ ꯊꯣꯡꯒꯠꯂꯒꯦ꯫ ꯆꯦ ꯖꯤꯟꯇꯥ, ꯃꯃꯥꯗꯣ ꯍꯜꯂꯛꯄ ꯉꯥꯏꯔꯗꯤ ꯊꯦꯡꯉꯅꯤꯌꯦ꯫ ꯆꯦꯆꯦ, ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯛꯇꯣ ꯍꯧꯒꯠꯃꯤꯟꯅꯔꯨꯔꯁꯤ꯫ ꯍꯣꯏ, ꯍꯧꯒꯠꯃꯤꯟꯅꯔꯁꯤ꯫ ꯂꯥꯛꯑꯣ꯫ ꯑꯅꯤꯗꯨ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯗꯣꯟ ꯃꯥꯡꯒꯣꯟꯒꯤ ꯆꯤꯌꯔꯗꯨꯗ ꯐꯝꯂꯨꯒꯦ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯖꯤꯟꯇꯥ ꯆꯥꯛ ꯊꯣꯡꯒꯠꯅꯕ ꯍꯣꯠꯅꯩ꯫ ꯋꯥꯈꯜꯗꯁꯨ ꯃꯋꯣꯟ ꯁꯥꯒꯠꯆꯩ꯫ ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯆꯥꯛ ꯊꯣꯡꯐꯝꯗ ꯗꯥ ꯗꯣꯟꯅꯒ ꯏꯟꯁꯥꯡꯒ ꯁꯦꯝꯕꯤꯔꯛꯄꯗꯣ, ꯀꯨꯏꯔꯔꯣꯏꯀꯣ ꯃꯇꯝꯗꯣ, ꯉꯥꯏꯖꯔꯛꯄꯒꯤ ꯑꯋꯥꯕ ꯀꯣꯛꯆꯒꯗꯕ ꯅꯨꯃꯤꯠꯇꯣ꯫ ꯆꯦꯆꯦ, ꯆꯦ ꯖꯤꯟꯇꯥ, ꯀꯩꯗꯧꯔꯒꯦ? ꯑꯁ, ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯔ ꯃꯥꯜꯂꯤ꯫ ꯑꯣ, ꯏꯟꯁꯥꯡꯁꯦ ꯆꯤꯡꯌꯦꯟ ꯃꯅꯥ ꯑꯣꯏꯅ ꯊꯣꯡꯉꯁꯤ꯫ ꯍꯣꯏ, ꯍꯥꯎꯕꯅꯤ꯫ ꯀꯔꯤꯒ ꯊꯣꯡꯗꯣꯏꯅꯣ? ꯑꯗꯨꯗꯤ ꯃꯪꯒꯜ ꯑꯄꯣꯞꯄꯗꯣ ꯂꯩꯔꯗꯤ ꯍꯥꯞꯁꯤ꯫
चे मंगल पोपदी लेतिए अदो आई लेरुगे मरी मपांगसो हेक्ते हेक्सिलागे जिंता मंगल पोप लेते हाइबा खंगी इबेम लेबा थोकिनबा सिलिबनी अदु ओइरबदी दोन मनाक्ता चंगलकनी हाइबगी असादनी मंगल पोपा हामनिंगनिबदो जिंता ममोनोक्सै कनासु लेत्रे दोन चंगलकलनी खलुबदा चक्संगदुगी खा थंबा कचिंदा खिंदुना थमलिबा आलू बेगदुदगी आलू अहुमखक लौथोक्तुना मकु खोई आलू अमा खोई कइनो माना चंगक्तिसिबो जिंता दोन बु चंगलकपा ngaidi आलू पुलपसे फोकपा लोइरे कइनो माना चंगलक्तिसिबो मानसु याम खंगदिसिबो आइसिबु मानसु नुसिद्रबा जालने दोनसो मियोइबनी थमोइ पाली मणिपुरी लीलादा तोइना उबा सिन्नी सखुम रोमांस जिंतासो पामलंगनी खंगी अदुबो मनाक्ता चंगबदी इकाय मचनुपी इबेमा लाक्लगा करी खनखिनी खलुबदा जिंता दोनबु चंगलक मंदबदुदा साउना मपानदा थोगलई दादो आई चटलगे करीगी चतोइबा चाक हेक चादना चटखिबदा आई चाद हो नयुमदनी थोंनिबा चाकसे करी करी वाटलीदसु हंगबा हौनद्रो दोन ज्ञान तारकले माना साउरिबदो अस लोइरे हे इबेमा लैरिदुदी काय लैरिबा जिंता नहान मकई येंखिद्रुबा मियेंग अमना दोनबो सुमहलगी मतागुम येंगलई हाइना बलई नुसिनरिबा थमोइ अनिगी सिनबानगी वहाइना पुकनिंगी अनिंगबा अपाम्बा फोंदोकनद्रबसो कनाना करी पामनी हाइबा मियेंग तनसो फोंदोकनै दोन जिंताबु लाउ हाइबगी मतागुम हाइफेट येंगलगा इमुंगदो चंख्रे जिंता साउजिन्नबा मतौदी हंदे ममल लेखिरोइ खंदुना मतौदुदसो ओइनजरिबनी जिंता मतुंग इन्नरई इंसांग थोंलिबदुदा चंगसिल इंसांग सिबु करी थाखिदोइनो ओ उपुदुदा nga ayaiba yaurangani ado loktho aduga hapchilagadi hen hawani ngasaiना चंगलगलगा अदुदा हाइबिरमलदी सांगसे साइना मुनगे तवरनी अदो तिलौदी काय लेगे आलू लईबा मनाक्तुदा खाव अमा लईबदो तिलौने ओ मीगिदी खगजाव खगजाव लईरिसे गलक सख्रेदा इना खुनबा वातबा कायसे इस तानिंदे नोइसु सुमाइना तौगैनो नंग हाइरा तोलोब चाइ ngमनि गैनो अइना लैद्रसु लैरसिदी सिदी मिगिनि गैनो नंगना हाइखिदाइने मिगी खौजाव खौजाव गाइना तंजादुदा मचेनुपी बेमा हलई इबेमा मबुंग लेरंबदुदा इकायरब तौई जिंता इबेमा लाकपगी खुदोंग चाबा लौदुना अचुम्बा साख्री दोन मानब तंदुना तुमिन लई मरक्तुदा इबेमा थवा इसा सादबिदा माना तवगदबदो अदुम तौई चिचे मंगला पोपदो सिदा लैरी हपचिलो मुंददना अमुक तोक्तना असी हाइरमलगा इबेमा थोक्री इबेमा मपाल थोलकपदा मपा चानना ममादो मसुनुपा अचौबगा चंगमिन्नरई दोनगिदी मनाव नुपागी मचानी
Ibimagina mabungi machani. Ibimagi manakta achauba chensilai. Nene, babayagi manakta chalusi. Ngasido babayay lai jaksang lehobani. Mama marak thalai. Haima, ibima nabung dubu lakbranya. Lai, jinglaw ba lai na hay. Achauba magi bayay bo kaw duna chinsinki. Bayay, aigi bet haibado haujik laibiyo ko. Ado, batang lakbada laisida achauba. Bayay se, paisa paidriba. Tanli yawa haishini. Hoine, ado nangbu sanabagi matam phangadrane. Phangni yaroi laigadam. Jinta maraktuda thachilai. Achauba noi bayay sibu nungsibrane. Ado bet laidradi nungsiro. Ado noi babada layu hayu yadro. Akwai babadi yumna sulaitana lairasu bayayda layu hayu hay. Bayayna laidradi lairu hay. Adugi nini. Oh, adugi oiradi laizanida. Bayay nang laitabase nungaitida. Achapot ka mata pizadida. Tanja sida dongi mama changlai. Kayadano achapot pizade harisi yenguni. Jintada onsindina makatarai. Mabukoida ngahak waking puto ubani. Yaima nuina pham tauribaduna karam taurino. Noi thakbi sabi yauradi oiroi ko. Don khumba nangde jinta nairai. Handakti thakta thaksanu khangni ma. Tayan dauna yansilakpaduda don mamit kharap yinglai. Jinta kani harakadage mipaijaraduna mamada onsinduna makatarai. Natrani ima. Ibima masana khangjagadabani. Thakle masana mangzari. Thaktridana phare. Magul loina khangi. Itambakta chawrakhiba isan. As ima thaktrimi. Thajadraga gedango. Thaklaroi khale. Thaktabasina haksangse yam nungaiba mali. Akhang ai singna hairamba singse sumba jani. Haksang faradi wakhanse nungai haibado. Hojikti sakse am jari ma. Dongi wahai singsi taraga jinta nungai jai. Mathamoida lona nokse. Asa kaya sagatse. Wakhandi minna ui. Makhoi anigi panthum. Ahing mathang tumhaudana loikhraga dauba ahing dugi loiramdaida nganta haugatuna imung mangon sit sengba madu loiraga sengna iru maithajaraga don khoigi sumangi tulsibongda malengi achachata thawai panba pumnamaki thawai oiriba korau hanbada afaba macha nupa ama pijanaba haina khurumjabagi matang aduai fauba mathang ngaingam latre numito yauhaningbana jinta khanbagi loiba naidi mamasu masu puthokduna thokre tumin khanduna lairamba jinta donda wari makhatari dadot manghankraba matam sindo pamuraktra is
ꯌꯥꯝ ꯈꯪꯕꯤꯔꯦꯗ ꯀꯥꯏꯗ ꯃꯇꯝ ꯃꯥꯡꯈ꯭ꯔꯤꯕ ꯌꯨ ꯊꯛꯄꯗ ꯃꯗꯨꯗꯤ ꯃꯇꯝ ꯃꯥꯡꯕ ꯀꯧꯗꯦꯗ ꯊꯃꯣꯏꯕꯨ ꯃꯊꯧ ꯁꯪꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯌꯨ ꯊꯛꯂꯝꯗꯕ ꯇꯥꯔꯕꯗꯤ ꯋꯥꯈꯜꯒꯤ ꯄꯣꯠꯂꯝꯁꯤꯡꯁꯦ ꯄꯨꯕ ꯉꯝꯗꯗꯨꯅ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯂꯩꯕ ꯐꯪꯖꯔꯝꯗꯕꯁꯨ ꯌꯥꯏ ꯇꯁꯦꯡꯅ ꯌꯨ ꯃꯥꯅ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯕ ꯄꯨꯡꯀꯥꯎ ꯀꯥꯎꯍꯟꯈꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯀꯥꯟꯅꯕ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯗꯨꯒ ꯀꯥꯟꯅꯕ ꯂꯩꯕꯒꯨꯝꯅ ꯑꯃꯥꯡꯕꯁꯨ ꯂꯩ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯗꯨꯅ ꯃꯗꯨ ꯈꯪꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯌꯥꯔꯦꯀꯣ ꯑꯗꯨꯋꯥꯏꯗ ꯂꯦꯞꯄꯣ ꯇꯥꯕ ꯌꯥꯗ꯭ꯔꯤꯕ ꯌꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗ ꯌꯥꯎꯔꯤꯕ ꯑꯜꯀꯣꯍꯣꯜ ꯍꯥꯏꯕ ꯑꯦꯂꯤꯃꯦꯟꯁꯤꯡꯗꯣ ꯐꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯁꯤꯅ ꯌꯨ ꯍꯥꯏꯕ ꯃꯃꯤꯡ ꯐꯪꯂꯕ ꯃꯇꯨꯡꯗꯗꯤ ꯃꯁꯤꯕꯨ ꯑꯐꯕ ꯃꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯄꯤꯕꯇ ꯅꯠꯇꯅ ꯈꯨꯟꯅꯥꯏꯔꯣꯝꯗꯁꯨ ꯆꯥꯎꯅ ꯌꯦꯛꯈꯥꯏ ꯊꯤꯡꯒꯥꯏꯕ ꯊꯣꯛꯍꯜꯂꯤ Is that my topics right? ꯁꯤꯔ ꯇꯦꯟꯅꯋꯥ ꯑꯣꯟꯖꯒꯤꯅꯤ ꯃꯤꯔꯣꯜ ꯉꯥꯡꯕꯗꯤ ꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯗꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠ ꯐꯣꯡꯗꯣꯛꯅꯤꯡꯗꯦ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ Be carefully every moment ꯑꯩꯁꯨ ꯃꯤꯔꯣꯜ ꯉꯥꯡꯒꯦ ꯅꯪꯅ ꯇꯦꯟꯅꯋꯥ ꯑꯃꯣ ꯑꯩꯅ ꯇꯦꯟꯅꯋꯥ ꯂꯥꯕ ꯑꯣꯏꯕ ꯌꯥꯏꯗꯅ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯑꯁ ꯏꯟꯁꯥꯡ ꯃꯨꯜꯂꯤ ꯑꯩ ꯆꯥꯛ ꯊꯤꯅꯕ ꯇꯧꯔꯒꯦ ꯑꯗꯨꯅꯦ ꯉꯥꯏꯔꯤꯁꯦ ꯑꯩꯗꯤ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯦ